ꯉꯁꯤꯗꯤ ꯍꯦꯄꯤ ꯁꯖꯤꯕꯨ ꯃꯌꯥꯝ ꯑꯩ ꯀꯩꯀꯩ ꯃꯊꯦꯜ ꯊꯣꯡꯉꯤ ꯍꯥꯏꯗꯣ ꯃꯌꯥꯝꯗ ꯎꯠꯂꯛꯀꯦ ꯑꯝꯇ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯁꯤꯒ ꯆꯥꯛ ꯂꯩꯔꯦꯀꯣ ꯑꯗꯨꯗꯩꯗꯤ ꯁꯤꯒꯅ ꯑꯉꯧꯕ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯒꯅ ꯎꯇꯤ ꯊꯣꯡꯕ ꯑꯗꯨꯗꯩ ꯁꯤꯒꯅ ꯁꯒꯣꯜ ꯍꯋꯥꯏ ꯊꯣꯡꯕꯀꯣ ꯁꯖꯅꯥꯒ ꯁꯒꯣꯜ ꯍꯋꯥꯏꯒ ꯊꯣꯡꯉꯤ ꯑꯗꯨꯗꯩ ꯑꯁꯤꯒꯅ ꯗꯍꯤ ꯂꯩꯔꯦ ꯃꯌꯥꯝ sila rasgulla misti ꯂꯩꯔꯦꯀꯣ ꯆꯥꯛꯇꯣ ꯆꯥꯅꯕ ꯃꯌꯥꯝ ꯑꯅꯤꯁꯦ ꯑꯗ ꯁꯤ ꯆꯥꯛ ꯑꯣꯛꯇ꯭ꯔꯒ ꯅꯣꯠꯅꯕ ꯑꯗꯩ ꯁꯤꯒ ꯆꯝꯐꯨꯠ ꯂꯩꯔꯦ ꯑꯁꯤꯒꯅ ꯕꯣꯔꯥꯒ ꯄꯨꯂꯩ ꯑꯂꯨ ꯃꯦꯠꯄꯒ ꯑꯗꯨꯗꯩꯗꯤ ꯀꯥꯔꯣꯟ ꯑꯈꯥꯕꯤꯒ ꯁꯤꯅꯤ ꯃꯌꯥꯝ ꯑꯩ ꯍꯥꯎꯕ꯭ꯔꯥ ꯍꯥꯏꯗꯣ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯔꯛꯀꯦ ꯑꯩ ꯍꯧꯖꯤꯛ ꯆꯥꯔꯛꯀꯦ ꯃꯌꯥꯝ ꯃꯊꯦꯜ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯃꯊꯦꯜ ꯉꯁꯤ ꯑꯗꯨꯝ 8ꯃꯨꯛ ꯇꯧꯔꯦ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯗꯨꯝ ꯆꯍꯤ ꯑꯃꯒꯤ ꯇꯧꯗ ꯇꯥꯗꯕꯩ ꯁꯨꯝ ꯇꯧꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯄꯥꯟꯗ ꯂꯩꯕꯅꯤꯅ ꯑꯗꯨꯅ ꯌꯥꯝ ꯇꯧꯗ꯭ꯔꯦ ꯃꯌꯥꯝ ꯃꯌꯥꯝ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯇꯕꯗꯣ ꯍꯥꯏꯔꯛꯀꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯃꯌꯥꯝ ꯍꯦꯄꯤ ꯁꯖꯤꯕꯨ ꯃꯍꯥꯎ ꯃꯊꯦꯜꯁꯦ ꯌꯦꯡꯉꯛꯀꯦ ꯍꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯁꯒꯣꯜ ꯍꯋꯥꯏ ꯍꯥꯟꯅ ꯇꯣꯠꯂꯦ ꯃꯌꯥꯝ hầu mèo hầu là mẹ em cần gì ra bây giờ đó ra nè hầu là không ngon mèo một chút không sao chứ em đừng mà chỉ được khá là rồi nè mẹ nó đầy rồi đó không làm khoai đúng không để ăn ngon nhớ là lên đó ăn con mệt đó hỏi nè em sao không nuôi nó lên nè ăn được ꯃꯌꯥꯝꯁꯨ ꯆꯥꯕ ꯂꯣꯏꯔꯦ ꯃꯊꯦꯜ ꯃꯌꯥꯝ ꯑꯃꯁꯨ ꯍꯥꯎꯔꯦ ꯑꯗꯨꯒ ꯗꯍꯤ ꯑꯗꯩꯗꯤ ꯃꯤꯁꯇꯤ ꯆꯥ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯆꯥ ꯂꯣꯏꯕꯒꯤ ꯂꯣꯏ ꯁꯤ ꯇꯦꯡꯉꯦ ꯕꯣꯔꯥꯗꯤ ꯂꯦꯝꯃꯦ ꯉꯝꯗ꯭ꯔꯦ ꯃꯌꯥꯝꯗꯁꯨ ꯎꯠꯂꯛꯀꯦ ꯗꯍꯤ ꯈꯔ ꯂꯦꯝꯃꯦ ꯑꯗꯩ ꯔꯁꯒꯨꯜꯂꯥꯅꯤ ꯂꯦꯝꯃꯦ ꯆꯥꯛꯇꯤ ꯉꯝꯗ꯭ꯔꯦ ꯑꯃꯅ ꯁꯤꯗ ꯂꯩꯔꯦ ꯑꯗꯨ ꯁꯒꯣꯜ ꯍꯋꯥꯏ ꯁꯣꯛ ꯍꯥꯎꯇꯤ ꯍꯥꯎꯔꯝꯃꯤ ꯁꯤꯁꯦ ꯑꯩꯁꯦ ꯌꯥꯝ ꯆꯥꯈ꯭ꯔꯦ ꯄꯤꯛ ꯊꯜꯂꯝꯕꯗꯣ ꯆꯥꯈ꯭ꯔꯦ ꯁꯤꯗ ꯆꯝꯐꯨꯠ ꯂꯦꯝꯃꯦ ꯑꯗꯩ ꯁꯤꯁꯤꯅ ꯑꯉꯧꯕ ꯑꯗꯩ ꯁꯤꯗꯅ ꯎꯇꯤ ꯁꯤꯅꯤ ꯃꯌꯥꯝ ꯃꯇꯥꯡꯁꯤꯒ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯍꯦꯄꯤ ꯁꯖꯤꯕꯨ ꯕꯥꯏ ꯕꯥꯏ A few moments later. 진짜 뱉어. 그냥 거기 있었네 이제. 아니야. Rồi. Rồi tới đây rồi. Đưa được cái gì đấy chúng ta cần. Xin à bác sĩ này rồi. Cả đi đâu. Nó học nó là cái khăn đó cái đó bubble gum. Tôi rồi. Nhà không dùng sợi này sa mama sa bahay sa yung madang lagi sa kami ini yung ada laga lagi di rolling ada dah mayam lagi dah sudah lagi jalan ni orang di kena jangan
Mai là thứ gì? Miên là bài bì là thứ gì? Hà tuấn là bài bì ghé nữa nha. Hoa này khá bài khá thẳng. Mẹ em khối thử một thằng lấy. Bây giờ không? Di mau rupiah ini? Masih menang nih sih. Mau masih menang? Menang ulang ya? Sana kamu nih, saya ada kamu nak. Kami nggak naik.